Hello guys, welcome back to my another new video. Ngasi video se aigi subscriber khara gi damakta ni ba aigi subscriber khara na ingon da yam nungsina bada asengma nungsiba se matau karamna masak khangani haiduna hangbirakhiba message kaya ama tharagladuna koi nungsina bada aikoina khangjin gadaba se makhal ba kathokpa amasung kothokpa kathokpa amasung kothokpa masigi magul masigi mamal ase masi karino haiba se masak khangba ngamnaba nang asengma nungsiba adu su masak khangba ngamganiba ahamada aikoigi kathokpa masigi maramda oina lijaraklagiba kathokpa haiba se miyoiba amana kanagumba amabu nungsibiba thoklagadi aikoigi magi matam magi paisa magi nungsiba magi mamal masi pumba se miyoiba adugi damakta loina kathokkhraganiba miyoiba aduna haiba khudingmak ingani miyoiba aduna haiba khudingmak tagani miyoiba aduna karigumba ama tawri haibada magi damakta matam pumbada leptuna leiganiba miyoiba aduna karigumba matamda waraurabasu khotlabasu aikoigi mahona lunjaraduna kholaduna adum tawganiba masi kathokpa kauiba aduga aikoigi kothokpa haibasina aikoigi nungsinabada miyoiba amadagi magi matam su ma miyoiba aduna laugani magi paisa su laugani magi nungsiba su laugani magi mamal su laugani ba madugumba miyoiba aduna matau karamna tawgada nangi punsidagi miyoiba aduna nangna ma miyoiba aduna haiba khudingmak nang indaba yaroi nangi matam nangi paisa nangi mamal karigumba matamda miyoiba aduna haiba karigumba matamda nangna indraba matam aduda miyoiba aduna nangonda warauraba tungda miyoiba aduda nang yamna nonjana khujara aduna tawgani ba akoigi nungsinabada kathokpa amasung kothokpa masigi marak asida kothokpa ani asina nungsinaraba nupi asusu asisu kothokpa oiraba nupa asisu kothokpa oiraba miyoiba ani sena nungsinaraba miyoiba ani dogi nungsinaba do kaidawngda yamna kuina chatloiba akoigi kainaba haiba kainaba se yamna thuna nanganiba aduga kathokpa amasung kothokpa ani sena nungsinaba do matam khara chatkiba yai matam khara mafam ama yaurakla matungda madugi nungsiba adusu kaina khiganiba aduga kathokpa ani nungsinaraba masigi nungsinaba se aikoigi panthung yauningai chance amna leiba aina chance lei hairiba se masi karigi damaktano haibada nungsida panthung yauba yaudaba asidi laibak kini hainaiba laibak khaktagi sunatteba aikoi miyoiba gi hakchangda su leiba aikoida su depend tawiba aina matau karamna magi damakta khanba aikoigi wakhalonda su leiba aikoina nungsinaba se thunage khallaga fajana loinaragadi aikoina honaminaragadi nungsinaba to panthung yauganiba do laibakta khakta tharaba yadeba ado laibakta sutamniba nungsinaba se panthung yauni habse aikoigi kathokpa ani na nungsinaba do 99% aikoigi thunabagi chance leiba aikoigi kathokpa amasung kothokpa masigi khenaba se miyam khambiram laganiba kathokpa hairibasina kanagumba amagi damakta nangna nangi punsigi hakchang bu khangde paisa bu khangde nangi mamal bu khangde nangi nungsiba bu khangde miyoiba adugi damakta nangna loina kathokhi drobaniba miyoiba aduna haiba khudingmak nei yaduna chatkani haiba khudingmak nang unduna chatkaniba masi kathokpa kauiba miyoiba adubu nangna yamna nungsimanbadagi maram oiraduna niba nangna magi damakta punama kaithongleba se phana tang thabak chilabasu miyoiba adugi damakta nang matam kaithokaniba phana nang nakuta paisa laitrabasu miyoiba aduna nang karigumba awaba mataregle haibadu nang karigumba ama honaraduna miyoiba aduna hairiba kholibado magi problem ado mana magonda mathau tariba ado nang madu fulfill tawnana ma honaganiba aikoigi kothokpa haibasina ko nangondagi miyoiba aduna paisa dagi matam dagi nungsiba dagi nangi mamal dagi punamakse nangondai kothokhi ganiba nangse laibam chabam khangloiba miyoiba aduna maram oiraga mana haiba indraba nang tawpham khangloiba madugumba nungsiba do asengba nungsibra haibda koi khanjaro maram asina kathokpa amasung kothokpa masi khenaba se khangba ngamlaba masidana koi karamba choose tawgani kathokpa bu choose tawgadra na taragana kothokpa bu choose tawgadra ba masida laireba na koi gi asengba nungsiba se na koi da depend tawriba madona koi khanjaro ba so guys thank you so much nungsina kathokpa amasung kothokpa masi khangba ngamlaba na koi gi asengba nungsiba da na koi soidan khangba ngamgani nauna yangbiriba miyamna dasnai gi channel se subscribe tawra yang lakadam tam su masi gumba wari kya ama puduna langbo ijage thengra se matangi video da matam adu pawgi da kainara se bye bye